KNA bigi Asiba Hakchang tara Lamhangda Taduna Sha-Uchecksingna Chaduna Leibadu Nungaitabadagi Mei Thadokhre Pawasi Kangleipaki Meira Pausedagi Khopchinba Mamang tha January 18 Hourakle February 3 faubada Kamjong district amasung Kabo Tampak anigi lonaba mafamda leiba Manipur yawal lanmisingi base camp amada KNA B amade Indian Army gi kangbuna January 18 attack tawduna Meitei animakta akanba mawongda khutthoknabada leikhidraba KNA B gi lanmising adugi Hakchang Lamhangda Taduna Sha-Uchecksingna Chaduna Leibadu Yengba Nungaitabadagi Manipur gi apunba yawal lanmisingna ngasi Asiba Hakchang sing adu Mei Thadokhpagi thabak paikhatkre haire Pausi asina thajaba yaba paugi matungina de Manipur gi yawaloisingna handuna nongmai kapada KNA B amadi makhoiga chatminaba lanmisingi Asiba Hakchang lamhangda pat pumduna taduna leibada lamlaki Sha-Uchecksingna setuna chabagi amade pat pumbadagi manam namthirakpadagi Manipur gi yawaloisingna ngarang Asiba Hakchang tara Khomjinduna Mei Thadokhre haire numit kayani chumna khutthoknakhibaduna nongmai maruna panbadagi soktuna lanfamdagi siankraba matung Chatpa ngamdabadagi sikhiba KNA B gi lanmi kayagi Hakchang Haujik lambi gi mafam kayada taduna leire hairiba mafamsing adu nakal animaki lanmisingna changsinbada khudong chadaba mafam oibana Hakchang sing adu lauthokpa ngamdana leirakhibani haire pawasina makha taribadi khutthoknakhiba thodok adu da leikhidraba KNA B amade makhoiga chatminaba singi Asiba Hakchang yankhai rom lup adugi lanmisingna khomjinkhibaga loinana Kabo Tampaki tungso haina khangnaba Tungki yokhunda ngasi nongmanini mamangda phumjinkhre haire loinana makhatana KNA B amade Makhoibu yokhaliba singna Manipur gi yawal lanmisingi mathakta landanaba aronba thorang kaya paikhatle loinana Manipur gi apunba yawaloisingnasu lanpham adu mayoknanaba haujiksu sem saduna leinare maram aduna matam amada hektamak maike animakta khutthoknarakpa yai haina thajanare kidnap tawkhiba nan local ani kanba ngamle Makhoibu Fajillamba Meeoi Amasu pulisna fare Pawasi Kangleipaki Meira Pausedagi Khopchinba Selgi demand ga mari lainana faduna pukhiba nan local ane pulisna sathagiba operation da kanba ngamkhibaga loinana Meeoi ani adubu phajinduna thamlamba Meeoi ama pulisna fagatpa ngamkhre Pulis ki pawasi na hai tha asigi mangada Imphal East District ki Haingang Police Station ki manung chanba Kairang Haingang Khong area da sathagiba operation da nan local ani fabada chenaba Meeoi adu fagatpa ngamkhe farba Meeoi adu gi maming MD Anwar Hussain Chahi Nifuga Mathoine aduga mafam adudagi tekta kaidana kanba ngamkhraba nan local ani aduna Assam gi Gasbari dagi Montu Saik Chahi kunamade Dunbir dagi Rintu Mina Chahi kuntraga taret ne Makhoi ani Imphal gi Hatagi Public Hospital manaktagi kidnap tawduna pukhibani haire Moreh gi Meitei lam Kukisingna Khopchinba Hourakle Pawasi Pandam Pausedagi Khopchinba ne Moreh Ward number 7 gi manungchana leiba Kanan Beng Kuki Laikai ga thangnana leiba Moreh Turel Wangma Meitei Laikai ga thangnana leiba Moreh Turel Wangma Meitei Laikai da leiba Meitei gi Churchu leiba yumama Kukisingna thugairaga fencing tawduna Khopchinba Hourakle Hairiba church asi Kanan Beng gi manungchana leiba Mount Moreh Public School gi manakta leiba Turel Wangma Meitei Laikai manungchana leiba Ekwa Laija haina khangnaba mineral water sungpham gi opposite leiba Meitei singi church asi Sapam Robertson kauba Meeoi amagi ne Kukisingna Moreh da leiba Meitei gi lam khopchinduna lauksinaba tawrakliba thawong asi Moreh Meitei miyamna akanba mawongda yaningdaba kaya phongdorokle loidana paliba laingak asina athuba matamda akanba miyeng changbiduna thingjinbiyu natrabadi akanba khongjang kaya changsilakpa yai haiba wafamsu thamlakle